Pao Congress ke veteran Congress leader Funjathang Tonsing Congress tagi toki bagaloina nangasi National People's Party de yaukre. Kurumjeri ISTB ki pau ming tabi besimutaram nukjeri hauji pau santhong bijeri Congress ki veteran Congress leader Funjathang Tonsing Congress tagi toki bagaloina na ngasi National People's Party de yaukre amaromda singjamai Canada BJP ki mirep oigani tawamba ngangbam Robert Chu NPP de yaukre makoi anibu opagi thawam amangasi chingmairong da leibak classic brand de pangthokre Thawamaduda NPP ki National President Corner K Sangma, National Secretary Vivek Raj Wangkham amade atai luchingba kayana sarugyaki. Thawam aduga mari leinana National President Corner K Sangma na makhoi anina party asida yaukpasna party asi hena mapangal kanba ama oiragani. NPP na lakadurba election asida awang nompok ki tongan ba issue singda yumpham oiraga election thengnagani. Maruaina Manipur ki development da ahenba miteng changani. Life and Democratic Front ke partner ama oina mirep sing thadokpada front asiga yanaba amagi makada thabak tawgani Manipur ge hojik oiriba tongan ba issue sing asi thengnana bahona bada ahongba ama purakpa tangai phatre haiki. The objective of providing an alternative in the state of Manipur, the party is talking and discussing with a number of political parties, and I'm happy to announce that we will be having a political understanding between the NPP and the Left Democratic Front of Manipur. Amaromda nauna party sida yawaklaba Congress ke veteran leader Funjathang Tonsing na phongdokhibada party hong bahaiba sidi aruba wafam nate miyam na yapa party da vote lepa haiba sina henna maru oi mahakna kanagumba mioi natraga party amatada warubulaite hauji Churachandpur da oiriba phibam asi yenglaga miyam gi apambagi matungina NPP da join tawbani haiki Party su e kana su cheiroi adubu kana da kri tawe abesu na khoi loi khange pakhai jing bagwani Manipur ki bachani ngarang kana na kri tawe kana na ngarang hangam chai kana na alu chai phau khang na bangak tane adu na hosi ki congress na kri oi ate party na karama tawe abesu loi da khang bangak tane Jairaga sida party asigi ahanba tangka ko oina mirep taragani thoi ki ming laukthraba matung ngasi ani suba tangka ki oina mirep nipan gi ming laukthre mirep sing adudi Khetrigao Kendra da Vivek Raj Wangkham Churachandpur da Funjathang Tonsing Henglep da Ledjamang Haukip Singhata Helen Thanglet Tipai Mukendra da Mursanglung Sanate Jiribam da Avif Ali Thanlon da Ti Nengjakham amasung Singjamai Kendra da NG Robert ni Kaishamthong Kendra da National People's Party ki mirep oiriba L Jayantakumar gi nomagi oiba political conference ama pisumthong ningomlerak lampak ta pangthokre thawamadu da party asigi National President Corner K Sangma National General Secretary Vivek Raj Wangkham amade ngasi nauna party asida yawakiba Funjathang Tonsing su sarugyaki L Jayantakumar na Kendra asigi damak local area development fund gi makhada thadarkiba senpam kaya ningthina sizinakide haina maral sikhi Sel loktu kraga tabak tawi taude haiba Kendra sigi miyamna chapchana khangi haiki Mayangpa Kendra da ngarang numidang Mikhal Gamari Lena na Congress amadi BJP gi marakta khanna chainaba ki thokdokta Congress worker ani shokle yum mari amadi maira sang ama amangata thokre Police na irang adu lakshina ba tear gas amadi rubber bullet kapre
ngarang numidang pung mapalom tarakpa adwaida BJP gi workers singna mayang Imphal thana awang lekai da leiba mayang Imphal Kendra Congress Block Mahila gi President Chungkham Sangita gi dukan ga punna leiba yumda nungna thajinduna amangata thoanbaga loinana dukan amadi imungda thamba lupa lakh ahum longi shell pukre workers sing aduna maira paibi singna phamba maira sang Jirom Babu amasung Saikom Netajini gi yumsu nungna thajinduna amangata thoalamke Thaudodubu Mahila Block Congress ki President Sangitana yaninda phongthorkli Amaromda numidang pung tara rom tarakpada mayang Imphal thana mamang lekaida Congress worker Seram Sidamichi gi yumdasu BJP ki worker singna nungna thajinduna amangata thonkhrai loinana District Congress Office ta landaramba thawang Block Congress na kanna yaninda phongthokrai mayang Imphal Bazar de leba Block Office ta pangthokpa paugi mifam amada Information Secretary TH Modhuna Handak BJP na toina Congress workers singda khut thaba yauna hingsa gi thongdok kaya chatharak pasi yaningde ngarang gi thongdoti da koijam thoiba makok te yot na kanbada gi shokhi aduga KH amo kauba amana makong oida nomaina panbada gi Raj Majesty da laikanari asigumba thongdosi gi matangda mari leina ba authority na meeting changbiduna action lokhat piu hari Singjamai Kendra BJP ki ticket ta vote lekpani tauramba oinam Roman BJP ki ticket phangdrabasu han haina kiba matungina ticket phanglakpa mioi da saugat lagani haina phangdokre oinam thingal da pangtho kiba mifam amada mahakna Kendra sida party ki ticket tanaba khudingmak karigumba ticket phangdrabasu phanglakpa misak aduda saugat pa haina khui pina kiba leibana wafam adungak na chatpani Kendra sida mahakna haujik leiba MLA bu kibadagi vote leptabana te haike Mahang Zahi Kungi Mamang the party is the Yauduna Tabaktor Kibani, Adubo, Mamangda Atopa party, Amada Bot Leptuna, Anishuba Takiba Amada, ticket Pirakle. Miangi Apamba Made, Yanaki Matungina, ticket Pirakpa to the Sogat Pani, party Tabaktoram, Amade, Miangi Tabak Makatana Tokigani Haki. Hanagi to Congress, the second Takiba, Abjuna BJP Yauka, Yamba, Tamo Kam Chanda, ticket Pibi, Adubo ticket Pibi, Hiduna Hanga, or the water Togdana, I have BJP, Lejagani, Aduga, Yanakiba agreement, Adugi Matumina, I have Adumanga Sasagani. Kundrakpam Kendra BJP Mirep Oriba TS Muhindro gi Mikhalgi campaign Hokre TS Muhindro na Congress Lengak Miam na Pamnadre Transparency Leba Lairaba Muthatkan Haiba Wakalon Asi Pamjabaga Loinana Kendra Asidagisu Lairaba Muthanaba BJP gi Mirep Oina Thorkpani Haki 80% hana Lairaba Lairaba se Masi Muthatlaga Nungaya Papa Sen Tumda Awala Palitaba Adugumba economy da Awala Palehandaba Adugumba Imung Ama Wenulu Pandam Igi number Ahanba Kongtang Ay Honazagani Lok Janashakti Party ki Anishuba Tanka ki Oina Mirep Mangagiming Lauthokre National General Secretary Northeast in charge Karam Shyam Nangasi Thokiba Mirep Singh Adude Bisnupur Kendrada Kundrakpam Bhaveshwar Cycle Kendrada Thangjamang Haukep Karong Kendrada Miss TK Savavai Tadubida ke Dilung Hang Nungba Kendrada Matthew Pugh Godmaini Party asina handaki Mikhalda Mirep kun puthokani athuba matamda ahum subat tangka ki Mirep Singh lauthoklagani hari Bisnupur Kendrada LJP Mirep oigadorba KS Bhaveshwar gi road show ama pangthokre Kwayapamdagi haukiba khongchat aduna Kendra sigi mafam sing chalroba matung Bhaveshwar gi yumda miyam gi oiba mifam amasu pangthoki Bhaveshwarna handak BJP ki ticket pipada center madista leader singna mirairaga aran bamongda mandal yaudaba miyoida ticket pikibadagi BJP ki ticket tanaramba miyoy taret ka loinana mandal gi president amadi workers single loinana LJP da yaubani haiki Cycle Kendra da Lok Janashakti Party ki Mirep oigadoriba Thangjamang Haukip ki Phiral Chingkhatpagi thoram Mantri Pukri da pangthokre thoramatu da National General Secretary Northeast in charge Karam Shyam Dalit Sena gi President RK Somarendro Tomching Chingsangi Chairman Daniel Rengmai Langjol gi Chief Letko Haukip Gyansu Sargyaki Imphal West amasung Taruk Suba Sam Rifles ki apunba kangbo amana Kaichel Manbi Bazar dagi PLI gi active member ama phare hari Police Department ki PRO gi Cherol amana phagalaba MUSC ki maming Ningthaujam Lale chahi nipugomdoi apok laikhidraba ibohal Kaisampat leimajam laikai degi hari Hoji pawgi marthana tembre amtang lominasi
Second Division I League 2016-2017. Lakliba February ki tang 12 ing lising ani ga tara tare nomaizing namiki nithil pung ama makhai taba matamda Khuman Lampak Main Stadium da Neroka FC amadi Hindustan FC ga sanajaragani. Entry fee lagzaroi yam namyeng tabiyu amasung Neroka FC bu support tabiyu. Pain relief oil में ख्वांग नाबा ओक चिपा तांग चिपा खूना बलिसिंग बदा सिनबा यारबा लिफ्सा पुटने पुथुक सबा औजा Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Irembam Tamsa Multi-Speciality Hospital Uripomia flyover. Well-experienced chest specialists available with facilities of ICU and bronchoscopy. 5 days free OPD. Consultation from 19 February to 23rd February. Timing evening 3 p.m. to 6 p.m. Sunday 12 noon to 4 p.m. Hello kids, hello kids, hello kids, hello kids. Very nice, beautiful, colorful, colorful, rosy, rosy, cozy, cozy, wonderful, wonderful. Hello kids, hello kids, hello kids. Kay noita, nang na landline sum season resibo. Same khonjol lo nang su tabiyo. Numi khudingi 9 p.m. to 7 a.m. Amasung Sunday khudingi 24 hour any call any network all over India free oini amadi mipong khuding mang na bayaraba BSNL landline ne. Adudi akhosu hayeng mak BSNL gi landline connection to minerasi. Break matungda mukana tam nokshari makhataba pauda Ningthaukhong Municipal Council ge BJP ki councillor ani gi manungda ama haukiba February 3 ta INC da changkhaba matung lemhoriba ama ngasi INC da changkhre Mahaputaramna opagi thawab ama Ningthaukhong Municipal Council gi office ta pangthokre Ward taramari leba councillor sida mamang chahi da pangthokiba mikhalda Congress taragani thoi amasung BJP councillor ani kakibani Ward number 3 ki BJP ki councillor KH Sonolatana Congress ta changkhaba matung Ward number 13 gi Khwairakpam Memton chu ngasi INC da changkhibani Councillor TS Birena handak BJP na ticket pibada yamna nungsinana leminariba machil manabu thugaina basilak pathong asi penaraktabadagi Councillor singna BJP thadoklaga Congress ta lakpani BJP na Manipur da tawribasi Congress chaiba khaktana makoi gi thaudang oiraga leire Imphal jiri lambi numit chamani da sembalotion gani hairamlaga ngasi phawba kari phibam da leiribage hangke Chairperson K. Manina handaki mikhalasida Kendra asiki oina Congress na BJP da ki vote masing yamna henna kaduna government ama soidana semgani haiki. Aikogi bari sambal sinau kuding wasi kaina rakpa tare hai bagi chingnaba leibana hai ba BJP councillor sing amadi ward member sing ase aikoi INC ki member oina INC oina onthorak pade hai ba sida achoba thajaba lejai Imphal West amasung East ki Apunba Lok Adalat ama Cherab Court Complex ta pangthokrai Manipur State Legal Services Authority ki Member Secretary RK Menchana Lok Adalat na panduna leramba case kaya matam changhandana waroisin purkpa ngame haukiba chahi ki oina pangthokiba Lok Adalat ki kanaba yenglaga chahi asigi oina chayol amada Lok Adalat anirak pangthoklagani district khudingda leiriba Lok Adalat chingda laktuna khudong chabas lobi haike Case Meragadi, Amana Maitiba, Amana Mai Park Pahadu Ogadoruni, Adu, Low Adalatadi, Animaxe, Mai Pakune, win-win situation. Adu Loatayana Kibasina, Matam Sangba, Sail Sangba, Aduka Quaido Sogupa, Adu Mayamado, Handahangadorbani, Low Adalati Caneva say, Mayam the Lobiu, Aduka Adomadongi, Equi casing, quarter Panduna labor casing, Sanabaya casing, Oregadi, Low Adata, Habibada, Adum Sumating Pangbu.
media amadi elected members singi nomagi oiba cyber security ki matangda workshop ama akampatta leiba National Institute of Electronics and Information Technology NELIT ta pangthokre thoramati da NELIT ki executive director TS Prameshwar SIO NHD Manipur ki KH Rajan Amju ki president W Shamjai editor guilds ki president M Mubina Sarugyaki workshop asida resource person oina Bisnupur police ki additional SP Victoria Yengkhom Imphal West ki additional SP Dr Sarangthem Ibomcha NELIT ki executive director TS Prameshwar joint director Angom Bubo amadi joint director Laishram Syam Sundorna cyber security ki matangda wangangki additional SP Victoria Yengkhomna Bisnupur district asida thokliba cyber crime gi thodok sing miyam da tamnaduna asigumba thodok asidagi checksnanaba miyam gi pungning chingsinki additional SP Dr Sarangthem Ibomchana Manipur asi picture abasu cyber crime gi wathok thokan balamdam amani Northeast ki state sing cyber crime control taunaba tongan ba mission amadi missionary kaya matik chana lai adubu Manipur gi di ate state kumna cyber crime laboratory thambangamdri laijai ba strength asina miyam gi thabak kaya mai pak na pangthok pangamle hauki ba chahida cyber crime chahunga humpudra mapal leiba ki manungda chani ga kunthani thoi solve tawangam ke cyber crime asi maroina inkhalak liban ha singna namna case kaya da chenabagi changwangi aikhoi isa gi confidential oiba kaya checks na thamba mathau tai kaidongai da sakhangdaba mi singda hairiba maroiba data sing share tawroidabani haike Quran mana pur Quran am sinna doini magi purpose tongan tawdoine bo sumaina aduna kitang yengbiraga koigi any Facebook da hangbiraga su WhatsApp ta sanga su privacy have kalam da sangbiro basic fanna thamaga su aho bom nei ne bo kanogi Hanumana Lankara satpada koi haying olaga paisanabagi ama kanona bisakamana semamedo adumaina ahoba dedam nei ne bo aduna maximum ahoba leitanaba adu sinbiba Pradhan amasung Jila Parishad member singi exposure khongchat ama oina Sikkim gidamak director K Syam Sundar na ngasilam thakre Porompata Leba State Institute of Panchayat ki complex ta pangthu ki bethormatuda Manipur State Panchayat Parishad ki advisor Professor Mahendra Susargya ki department ki official sing yauna local body singi member Marifuna khongchat asida sargya ki Professor Mahendra na India ki oina panchayat ki administration khwaide ki phajaba Sikkim ki thabak thoram sing yengsinduna state asi ki panchayat ki thabak thoram sing su hena phagat hananabagi pandam da khongchat asi parishad na rural development department ki makhada chatpani hai exposure visit sigi implication artha only amana akoi gi local koi bodies me am singse rural area gi pradhan adagi jila parishad ki members competitive spirit ama develop to see Manipur state ki department hadi SID department sina yamna pami yala the principle of competition is the must for development More ge veterinary department ki deputy director Dr Saroja gi meeting makhada More town da hui sing anti rabies ki hidak kapthokre More ward number 3 laiba DI laboratory amasung ward number 2 da laiba Sunrise Club office mamangda Meitei Council More ga khushamnaduna pangthoki bethorum atuda hui kayamarum hidak kapthoki Gamnong Saparmena police station ki Oshina thabak tawda achan miran naiba thawong kaya chathai haina yaningda bafongtokna Saparmena area village organization amasung Saitu area Gamphajon village organization na Saparmena police station mamangda khongjang changsin kre Ngarang G Shongdun Khulda UPF ki luching basing yauna Kuki political status ki matangda awareness program ama organization asina pangthok nanaba khonabada Oshina commando ga loinana athingba pikhi loinana Jib Singda asigumba tauram G Shongdun da pangthokanu makoi gi khul singda pangthu uhaina phajadaba wahi wata siznake Tauramadu yawba lakpa sing halan kibaga loinana Saparmena police station da khul gi chief kharasu phajinduna thamloi Nupi singna police station da thomjiluraba matung miyoi singadu thadorake miyamgi interest ta thabak tawdaba OC khudakta transfer tawgadabani haina dabi tawri
Nupi Singi Boot Level Congress Conference Mangarang Keshampa Tiam Lekai the Pantokre, Thoramatuda, Maibam, Joy Kishore, Amasung, Additional SP Orambati S. Ningtem Susariaki. Thoronga Marilena Keshamtung Kendrada Congress Kimirep El Ivom Jabo, Mapangal Kankat Hanabgi Matanga Kananaki. Patriotic Writers Forum Manipur Linkat Kibagi Mapal Suba Mapokumon Thoram Ngarang Nungshikol Park Jana Kumanda Pantokre. Thoramatuda Bisnupur Urban Cooperative Bank CEO Maisnam Korohon Beluang, Forum ki Vice President Yai School Khwarakpam Singju Festival Committee ki Chairman CH Ranbirsu Saryaki. Rotary Club Impal na Sindunangasi Nomugi Oiba Cancer Awareness Camp Cancer Detection Camp amade lem na mitlaim bagaloina na anoksing yentokpagi camp amangasi awang posangbam kunawda pangtokre. Ngasigi health camp aduga mari lena na gynae head and neck oncology pediatric eye amade surgery na chingbagi laingbagi thabak singsu chathake. Thawamaduga mari lena na early cancer detection and how to prevent haibasida RIMS ke radiology department ke head professor Dr. T.H. Tomchana miyam the awareness PK. Rotary Club of Impal ki President L. Manoranjan na phongdorokpada Awang Kuno Posangbam ase Rotary Club Impal ki adopted village oina leibani. Village asida Rotary India Literacy Mission ki makhada thabok paikhatuna lakpani. Masi sarukamoina ngasi ki medical camp ase pangthokpani haiki. Cancer awareness karamaina cancer si tholakpano cancer hai balena si karamaina lakpano aduga karamaina masi prevent tawgadagi habigi matangda akoi cancer ki expert doctors mayamna hariba program asi manungda wangda na mayamda tahan biri bani Hazlo isla padamaro bapao amukah na pichari. Congress के veteran Congress leader Funjathang Ton Singh Congress तक की तोकी बगलोइना नंगा से National People's Party दे आउक्रे Ozi की वजह दे ISTV ने पिजरो पाव मतांग से लोचरे नियंग ताबीर बसिंग बो मुकाना